ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯖꯥꯎꯒꯤ ꯍꯅꯨꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯤ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯈꯔ ꯇꯦꯜꯂꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯁꯣꯏꯗꯅ ꯁꯥꯡꯍꯟꯖꯔꯛꯀꯦ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯦꯟꯕꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯖꯥꯎꯒꯤ ꯍꯅꯨꯕꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯁꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯥꯀꯨꯔꯗꯨ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯠꯂꯤ ꯕꯣꯔꯤꯁꯁꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯕꯣꯔꯤꯁ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗ ꯃꯅꯤꯡ ꯄꯥꯡꯅ ꯐꯥꯠꯄꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯆꯪꯏ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯂꯨꯆꯤꯡꯗꯨꯅ ꯕꯤꯁꯣꯛ ꯑꯃꯗꯤ ꯊꯥꯀꯨꯔꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯤꯁꯣꯛꯅ ꯑꯀꯣꯏꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯏ ꯃꯗꯨꯗ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯆꯧꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯤꯁꯣꯛꯅ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯔꯝ ꯈꯪꯗꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛꯅ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯒ ꯃꯇꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯍꯥꯟꯈꯩ ꯂꯥꯛꯄꯗꯗꯤ ꯎꯗꯒꯨꯝ ꯇꯧꯏꯗ ꯍꯥ ꯀꯔꯥꯏꯅꯣ ꯇꯨ ꯑꯁꯤꯗꯒꯤ ꯌꯨꯝꯖꯥꯎꯁꯦ ꯑꯣ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯅꯦ ꯀꯩꯗꯧꯔꯒꯦꯁꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯅꯦꯕꯨ ꯀꯔꯤꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯀꯨꯔꯅꯁꯨ ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯑꯁ ꯅꯣꯏꯅꯤ ꯁꯤꯗꯤꯕ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯁꯨꯛꯁꯤ ꯁꯤꯗꯤ ꯈꯣꯏꯗ ꯋꯥ ꯁꯥꯟꯅꯩ ꯍꯥꯏꯕꯤ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯂꯥꯏ ꯇꯤꯟ ꯕꯨꯠꯀꯥꯁꯦ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯃꯉꯣꯟꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯔꯕꯗꯤ ꯑꯋꯥꯕ ꯅꯪꯕꯁꯤꯃꯗꯤ ꯁꯣꯏꯗꯕꯤꯅꯤꯍꯦ ꯃꯗꯨꯗ ꯊꯥꯀꯨꯔꯅ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯂꯤꯕꯅꯤ ꯉꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯦꯡ ꯄꯔꯦꯡꯁꯤ ꯌꯥꯝꯅ ꯐꯠꯅꯔꯝꯗꯦꯌꯦ ꯑꯃꯅ ꯑꯃꯗ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯅꯩ ꯍꯥꯏ ꯑꯃꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯅꯝꯊꯅꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯌꯥꯝ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯒꯤ ꯑꯍꯟꯁꯤꯡꯗꯣ ꯂꯣꯏꯅ ꯃꯊꯪ ꯁꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯕ ꯐꯠꯇꯕꯁꯤꯡꯗꯣ ꯑꯃꯠꯇ ꯃꯇꯨꯡ ꯏꯟꯅꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯍꯥꯟꯋꯥꯏ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯅꯨꯄꯤꯗꯨꯅꯦ ꯑꯁꯤꯒꯤ ꯌꯨꯝꯖꯥꯎꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯨꯝꯅ ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛꯇꯨ ꯑꯣ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯏ ꯑꯗꯨꯒ ꯕꯤꯁꯣꯛꯇ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯇꯥꯎ ꯕꯣꯔꯤꯁ ꯍꯅꯨꯕꯤꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ ꯂꯩꯕꯅꯦ ꯁꯤꯗꯗꯤ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯕꯅꯤ ꯁꯤꯗꯗꯤ ꯍꯅꯨꯕꯤ ꯃꯤ ꯃꯔꯨ ꯈꯥꯛꯁꯦ ꯑꯁꯤ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯕꯣꯔꯤꯁ ꯉꯍꯥꯟꯈꯩꯗꯤ ꯎꯗꯦꯃꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯌꯨꯝꯁꯤꯕꯣ ꯁ꯭ꯋꯥꯏꯁꯤꯁꯨ ꯏꯍꯣꯡ ꯍꯣꯡꯕꯗꯧꯅ ꯇꯧꯏ ꯍꯣꯡꯉꯕꯅꯤ ꯏꯇꯥꯎ ꯁꯤꯗ ꯍꯧꯔꯝꯕ ꯋꯥꯄꯜꯗꯣ ꯈꯔ ꯀꯨꯏꯔꯦ ꯀꯣꯛꯊꯣꯛꯈꯤꯕ ꯉꯍꯥꯟꯈꯩꯗꯤ ꯋꯥꯄꯜꯗꯨꯅ ꯈꯟꯖꯤꯟꯕꯅꯤꯅ ꯅꯣꯏꯅ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯍꯣꯏꯅꯦ ꯋꯥ ꯍꯧꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯊꯥꯀꯨꯔꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯔꯅ ꯋꯣꯏ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯍꯅꯨꯕꯤ ꯍꯥꯏꯗꯨ ꯑꯁꯤꯒꯤꯁꯤꯔꯣ ꯃꯗꯨꯗ ꯕꯣꯔꯤꯁꯅ ꯐꯠ ꯌꯦꯡꯏ ꯑꯗꯨꯒ ꯃꯥꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯅꯨ ꯄꯠ ꯆꯠꯁꯤꯜꯂꯣ ꯃꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁꯅ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛꯄꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯒꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯤ ꯃꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯣꯔꯤꯁꯀꯤ ꯃꯄꯥꯗꯨ ꯃꯥꯡꯒꯣꯜꯗ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯄꯥꯅ ꯏꯆꯥꯁꯤꯡ ꯂꯥꯛꯑꯕ꯭ꯔꯥ ꯀꯨꯏꯔꯦꯅꯦ ꯅꯈꯣꯏ ꯎꯈꯤꯗꯕ ꯊꯥꯀꯨꯔ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯏꯕ ꯕꯕꯥ ꯑꯩ ꯉꯍꯥꯟ ꯊꯣꯛꯂꯛꯄꯅꯦ ꯑꯗ ꯕꯣꯔꯤꯁꯅ ꯏꯆꯦ ꯂꯨꯍꯣꯡꯒꯗꯧꯔꯤꯅ ꯍꯥꯏꯕꯗꯨꯗ ꯇꯥꯟ ꯆꯥꯔꯦꯅ ꯂꯥꯛꯏꯅꯦ ꯐꯩ ꯕꯤꯁꯣꯛ ꯅꯪꯅ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯄ ꯕꯕꯥ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ ꯊꯥꯀꯨꯔꯅ ꯃꯇꯥꯎ ꯕꯣꯔꯤꯁꯀꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯒꯤ
ꯑꯩꯁꯨ ꯂꯥꯛꯏꯁꯤꯅꯤ ꯑꯩꯗꯤ ꯏꯆꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯥꯀꯨꯔꯅ ꯇꯝꯕꯗꯒꯤ ꯇꯥꯕꯅꯤ ꯕꯣꯔꯤꯁꯁꯨ ꯃꯥꯒꯤ ꯅꯝꯕꯔ ꯁꯤꯟꯈꯤꯕꯗꯒꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯐꯥꯎꯅꯕ ꯀꯥꯟꯗ ꯅꯈꯣꯏ ꯎꯅꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯕꯕꯥ ꯏꯕꯣꯛ ꯎꯃꯣꯅꯤꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯉꯒ ꯂꯩꯍꯧꯋꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯆꯥ ꯕꯣꯔꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯝꯕꯗꯨ ꯕꯣꯔꯤꯁꯇ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯦꯡꯕꯔꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯕꯕꯥ ꯌꯦꯡꯉꯒ ꯂꯩꯍꯧꯋꯤ ꯑꯣ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯍꯥꯏꯕꯗꯒꯤ ꯕꯣꯔꯤꯁ ꯊꯥꯀꯨ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯄꯥ ꯍꯦꯝꯕꯅ ꯈꯜꯍꯧꯈꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯤꯠꯌꯦꯡ ꯊꯝꯃꯤꯁꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯗ ꯈꯤꯇ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯌꯨꯝꯊꯪꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯕꯤꯁꯣꯛ ꯑꯃꯗꯤ ꯊꯥꯀꯨꯔꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯔꯤꯁꯀꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯕꯣꯔꯤꯁꯅ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛꯄꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯏ ꯃꯁꯤꯗꯒꯤ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯎꯔꯦ ꯉꯁꯥ ꯃꯈꯩꯗꯤ ꯃꯈꯣꯏ ꯀꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯄ ꯑꯗꯨꯗꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯊꯥꯀꯨ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯌꯨꯝꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯈꯤꯔꯨꯝ ꯂꯥꯎꯗ꯭ꯔꯅꯦ ꯀꯥꯟꯅꯗꯦ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯤ ꯇꯧꯒꯅꯨ ꯌꯦꯡꯒꯅꯨ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯩꯔꯤꯕ ꯑꯇꯩ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯌꯦꯡꯂꯨꯗꯦ ꯌꯨꯝꯖꯥꯎ ꯑꯗꯨꯗꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯊꯥꯀꯨꯔꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯇꯨꯂꯁꯤ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯥꯏ ꯊꯥꯃꯩ ꯊꯥꯟꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯔꯅ ꯃꯇꯥꯎ ꯕꯤꯁꯣꯛ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯎꯗꯦꯅ ꯁꯣꯝꯗꯅꯤꯅꯦ ꯌꯨꯝꯖꯥꯎꯔꯣꯝꯗ ꯀꯔꯣꯝꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯀꯗꯥꯏꯅꯣ ꯍꯣꯏꯅꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯉꯁꯥꯏ ꯕꯣꯔꯤꯁꯅ ꯍꯥꯏꯕꯗꯗꯤ ꯍꯅꯨꯕꯤꯁꯤ ꯃꯊꯟꯇ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕꯅꯦ ꯍꯅꯨꯕꯤꯗꯣ ꯃꯥꯜꯂꯤ ꯑꯁꯤꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ ꯀꯥꯏꯗꯒꯤ ꯃꯁꯨꯅꯣꯍꯦ ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯍꯥꯏꯗꯨꯗꯤ ꯅꯪ ꯁꯨꯕ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄꯗ ꯌꯨꯝ ꯍꯣꯡꯉꯒ ꯂꯩ ꯍꯥꯏꯗꯨꯗꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ ꯏꯁꯨꯁꯥ ꯅꯈꯣꯏꯕꯨ ꯀꯅꯥ ꯌꯦꯡꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯕꯤꯁꯣꯛ ꯑꯃꯗꯤ ꯊꯥꯀꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯐꯠ ꯂꯩꯁꯤꯜꯂꯛꯑꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕꯤ ꯃꯀꯣꯛꯁꯨ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯅ ꯏꯕꯣ ꯑꯩꯈꯣꯏ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯦ ꯑꯕꯣꯛꯇꯤ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯁꯤꯗꯒꯤꯔꯣ ꯑꯩꯕꯨꯔꯣ ꯑꯩꯕꯨꯗꯤ ꯑꯁꯤꯗ ꯎꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗꯒꯤꯅꯤꯗ ꯑꯗꯣ ꯅꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥ ꯍꯪꯂꯛꯄ ꯑꯗꯨꯗ ꯕꯤꯁꯣꯛꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯥꯗꯒꯤꯅꯦ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯀꯨꯒ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯍꯧꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯑꯗꯨꯅ ꯊꯥꯀꯨ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯅꯤ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯛꯅ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯊꯥꯀꯨꯒ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯆꯪꯉꯤ ꯑꯁꯨꯝꯅ ꯆꯥ ꯊꯛꯅ ꯕꯤꯁꯣꯛꯅ ꯊꯥꯀꯨꯗ ꯃꯇꯥꯎ ꯉꯁꯥꯏꯒꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯍꯅꯨꯕꯤꯗꯨ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥꯗ ꯂꯩꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯝꯃꯤꯅꯣ ꯚꯥꯏ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯝꯇ ꯈꯪꯗꯦ ꯕꯣꯔꯤꯁꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯦ ꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯥꯕ ꯌꯥꯅꯕ ꯃꯤꯇ꯭ꯔꯪ ꯇꯧꯔꯤꯔꯣ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦꯕ ꯑꯩꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯑꯁꯦꯡꯕ ꯄꯋꯥꯔꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯂꯥꯏ ꯇꯤꯟ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤꯕꯨ ꯂꯩꯔꯤꯕꯅꯦ ꯑꯩꯗꯤ ꯃꯁꯦ ꯀꯌా ꯊꯥꯖꯗꯦ ꯕꯤꯁꯣꯛ ꯅꯪ ꯁꯤꯔꯤꯕ ꯅꯃꯤꯠꯃꯛꯅ ꯎꯔꯕꯗꯨꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯦꯅ ꯎꯔꯤꯕꯗꯨꯗꯤ ꯚꯥꯞꯅꯤ ꯑꯁꯦꯡꯕꯁꯨ ꯅꯠꯇꯦꯅ
ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯕꯥ ꯍꯥꯏꯕꯣ ꯑꯩꯈꯣꯏꯅ ꯍꯟꯅꯨꯕꯤꯗꯨ ꯌꯦꯅꯈꯥꯗ ꯎꯈꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯟꯅꯨꯕꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯈꯪꯍꯧꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯟꯅꯨꯕꯤꯗꯨꯅ ꯑꯃ ꯑꯣꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯕꯗꯨꯅ ꯑꯁꯦꯡꯕ ꯌꯨꯝꯗꯨꯒꯤ ꯍꯟꯅꯨꯕꯤ ꯑꯣꯏꯔꯝꯃꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯅꯨꯕꯤꯗꯨ ꯂꯥꯏ ꯑꯣꯏꯅ ꯎꯐꯝ ꯊꯣꯛꯄ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤꯅꯤ ꯃꯇꯥꯎ ꯑꯗꯣ ꯑꯩꯗꯤ ꯍꯟꯅꯨꯕꯤꯗꯣ ꯏꯍꯩ ꯍꯩꯅꯗꯦꯗ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯕꯤꯁꯣꯞꯇꯨ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯠ ꯂꯩꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯤꯞꯄꯒ ꯂꯩ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯕꯤꯁꯣꯞꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯉꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯃꯃꯥꯏ ꯑꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩ ꯃꯇꯝꯗꯣ ꯊꯥꯕꯜ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯎꯕ ꯑꯗꯨꯗ ꯔꯥꯒ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯏꯁꯩ ꯁꯛꯏ ꯃꯥꯅ ꯁꯛꯏꯕ ꯏꯁꯩ ꯑꯗꯨ ꯍꯣꯔꯦꯟ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯂꯣꯏꯔꯒ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯥꯒꯦ ꯇꯧꯕꯗꯗꯤ ꯕꯤꯁꯣꯞꯀꯤ ꯃꯅꯦꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯄꯥꯏꯍꯟꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯈꯣꯡꯁꯥꯡꯕꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯕꯤꯁꯣꯞꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯐꯣꯟꯁꯨ ꯂꯧꯔꯔꯣ ꯆꯥꯛꯁꯨ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯕꯤꯁꯣꯞ ꯆꯥꯛ ꯆꯥꯈꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯤ ꯕꯤꯁꯣꯞꯇꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯑꯩꯅ ꯉꯁꯥꯏ ꯁꯛꯄ ꯏꯁꯩ ꯑꯃ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯏꯁꯩ ꯑꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯈꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯍꯜꯂꯛꯏ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯗ ꯕꯤꯁꯣꯞ ꯄꯨꯡꯉꯛꯉꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯁꯩ ꯁꯛꯏꯉꯩꯁꯤꯗꯕꯨ ꯃꯤ ꯑꯃꯅ ꯈꯤꯛ ꯁꯨꯝ ꯅꯣꯛꯏꯁꯤꯕꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯗ ꯕꯤꯁꯣꯞ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯏꯁꯩ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯇꯨꯡꯑꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯈꯣꯟ ꯀꯌꯥ ꯁꯦꯡꯗꯅ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯄꯗꯨ ꯕꯤꯁꯣꯞꯁꯨ ꯇꯥꯈꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯥꯅ ꯇꯥꯔꯤꯕ ꯏꯁꯩ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯇꯥꯈꯤ ꯑꯁꯨꯝꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯂꯥꯛꯀꯅꯨ ꯁꯨꯛꯂꯥꯛ ꯂꯥꯛꯀꯅꯨ ꯃꯗꯨꯒꯤ ꯃꯔꯝ ꯂꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯃꯁꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯗꯤꯂꯦꯠ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯗꯣꯡ ꯂꯥꯎꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯑꯗꯨꯕꯨ ꯀꯥꯏꯕꯗꯤ ꯀꯥꯏꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯀꯤ ꯃꯄꯥꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯍꯩ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃ ꯈꯣꯡꯂꯒ ꯃꯈꯥꯗ ꯆꯣꯡꯊꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯀꯤ ꯃꯄꯥꯅ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯅꯤꯛꯂꯛꯏ ꯇꯧꯔꯤꯕ ꯑꯗꯨꯗ ꯕꯤꯁꯣꯞ ꯄꯨꯡꯉꯛꯉꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯐꯣꯟꯁꯦ ꯚꯥꯏꯕ꯭ꯔꯦꯁꯟꯁꯨ ꯊꯝꯈꯤꯗꯦ ꯑꯗꯨꯒ ꯀꯔꯝꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯅꯤꯛꯂꯛꯏꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯣꯟ ꯑꯗꯨ ꯑꯟꯂꯣꯛ ꯇꯧꯏ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯩꯗꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯜꯂꯒ ꯁꯛꯂꯛꯑꯦ ꯍꯥꯏꯅ ꯏꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯃꯁꯥ ꯑꯗꯨ ꯀꯤꯕ ꯐꯥꯎꯔꯛꯈꯤ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯏꯁꯩ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯥꯕꯁꯨ ꯌꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯏꯁꯩ ꯑꯗꯨ ꯃꯥꯒꯤ ꯀꯨꯏꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ
amuk hanna tharaknaba haiki masidagi isai adu amuk handuna nupi aduna tharakhi adubu bisukna tabadati kari amata makhol thokidi hanjin hanjin tharaklabasu makhol sungthok thokidi bisokna phul leikhallaga tarabasu kari amata makhol thokidi masidagi bisokna headphone thinjillaga isai adu kanna leikhallaga takhi adubu kari amata takhidi masidagi bisokna magi phone oiraba jala khanduna magi phone da yawba audio ama tananaba torakpada mana kakhiba isai adu amuk yawrumki maduda bisok ngakpana kham thengli masidagi mahakna isai adu play tawduna tabadadi makhol thoki aduga ngasai mana isai adu tabada matung inaduna karino ama takhibadu adudi takhidri masidagi bisokna mage message thanariba nupi aduda isai adu hojiksu atopa makhol taribra haina hangi maduda nupi aduna takhidre haina message halaki masidagi bisok ni hektai bisokna wari ngahak sanaraga nupi aduda tumasi tumamdagi nasakto yenge haiduna video call tawki matam aduda nupi aduna yamna kina dada nangina tungda amuba ma lepi haina hai maduda bisokna tungda sat leithoaga yengi adubu mahana leithokudadi kana amatta leiramdi maduda bisokna hera asidi aigi kot amubadune nang suba masi hairaga bisoktu noi matam aduda nupi aduna as kot nati nangina tungda kochatsale asi hairamlaga nupi adu kimanduna kablai bisoksu kibana loirabani adubu mahakna tung onthokpadadi kana amata hekta leiramdi masidagi bisokna farese thengi tummasi haiduna phone adu thamnari aduga mahak phamung aduda longna hipaga karino ngasi aingonda tawribasibo tamnariba haibudura asubna khallaga mahak adumak tumthaki matam aduda bisoki manakta nupi aman lai aduga ngihak lepamaga bisoki kagi phaglang aduda phawraga satki ahanbegi tangkak asi matang asida loijari wari asi tenbagidamak mayamna pukchal chawna ngakpigani mathangyali suba tangkakta sodina sanghanjarake haiba wafam mayamda hanna thamjari mayam baroibata amukka hanna khoirumjari